Manipur News channel Mayamu Taram Oxari Loina Nangasi Maru Pau Pijari Aramai Tengola Mukesh ki Kungul Liba Hokre Hokiba Mas Tara Tarutagi Mayum Dagi Toki Badagi Ngasi Pawa Mapangkangana Mankraba Kasampar Lemuzam Nakai Dagi Luang Tem Mukesh Pu Panganaba Toan Mapam Singda Arambai Tengolgi Tomisina Ngarang Tiba Humbi Tabuk Satakre Ngarang Arambai Tengolgi Unit 28 Amadi Unit Amagi Tomising Loinana Imungi Mio Singapuna Tiba Tabuk Sataki Tiba Tabuk Sataki Adubu Pangwa Ngomkide Amarumda Mio Bigi si yenglaga tek takaidana thadokpiru haina Mukesh ki apokwa Luang Them Gyandro Dasna pungtorakli Chuchanpurda namidang pung 5 dagi nahasing mayumdagi mapang thoondaba atoba village lansenduna sambagi atingma thamkhre Chuchanpurda tholi birang asina maram oiraga jarangna phibam asi laksenduna mahusagi phibamda jalaknabagi matangda DC Chuchanpurna lusingduna tongan ba village chief amadi village authority punna phaminaduna wafam kya khana bangalwena paikhalakadaba thabak thorumsingi matangda wari sanakre wari sanaba aduda namidang pung 5 nahasing mayumdagi mapan ondaba amadi atopa village lansenduna changbagi atingmusu thamkhre wari sanaba aduda Chuchanpurgi Nehru Markta leiba ECT hall da ngasi nungthil phawba pangthokibani wari sanaba aduda Liangtam Lamka Selmat Jenhang Lamka amadi Rengkanggi Sipsing village authority gi executive member sing amadi Manipur government gi makaidagi DC Chuchanpur SP Chuchanpur amadi Tungboy subdivision gi SDO sing saruk yaki wari sanaba aduda Chuchanpur da hujik oiriba jarangna sigi matangda kupna khanaki loinana Chuchanpur amadi masigi akoi mafam singda mahusagi phibamda hanjalaknaba hotnabada nupi singna maru oina namidangi matamda lawriba thabak thoramsing adu makhatana chathanaba khanki namidang wairam pung 5 dagi naha oibasing mayumdagi mapan ondaba mayumda lehenabagi matangda wari sanaki naha china namidang wairam pung 5 gi matungda masa gi village manungda laigadabani amadi atoba village lansenduna changbagi atingwa thamba haina ngasi wari sanaba aduda yaukiba village chief amadi village authority punna amata oina yanaki Chuchanpurda tholiba irang asina maram oiduna mayum maikei thadonaduna chenakrabasing masa gi mayumda hanjanabagi matangda paikhakkadaba thabak thorumsingi matangdasu kumna khanaki loinana village authority singi apamasingi matungina social media tholiba pausing asigi asumaran kangtoknagidamakta police patrol number 6909161233 su hangtokre hairi Nagalandgi Yamcheng village African swine flu na paktatna santorakpa maramna Manipurda su section thorang lokatpham thokle UCM Manipur gi yumthaknariba Nagaland state ki Yangcheng village da African swine fever paktatna santorakliba asi section thorang Manipur gi lengaki mari lenaba department na lokatpiu awang singmai area phoraga national highway number 39 Paldima Pulambi asida ahing nungtil naidana sayen pusalakli masina maram oiraga lamdam asongi sayen maruina ok oijariba sing longmi singda mipaiba pole maruina mapandagi pusalakliba sayen sing asi mari lenaba department na nithina check tawbiu haina United Committee Manipur UCM gi awang singmai unit ki chairman Ayangbam Suresh na press da thadorok cherol amana hairi cherol asina hai oiriba phibam asida veterinary department Manipur na African swine fever asigi section thorang sing longmi singda mayek singna kanbiu loinana awang singmai amadi akoibada leiriba miyam longmi singdasu awareness pibiduna tangai padana section thorang sing lokatpiu hai masagi lofomda kuki singna yungsalamba flag ki photo namluba longmi ama police na phajalure masagi lofomda kuki singna yungsalamba flag ki photo namluba longmi ama kuki singi kulmaya naksena sangsali haibagi maralda police ki lokapta ngahak thamlur matung imung manunggi miyoisina sinakre police tagi phanga pauna thudok asi ngasi ayuk Imphal West district ki Sengmai police station gi manung chanba Kurkul Sabal lekai maningda thokibani longmi adugi mamingna Gangbam Ranjit Elias Tomba sahi nipuga humdoi apokpa NG Tomsing kawi Kurkul Sabal lekai dagi ni ma ki lofam adu Kurkul Sabal lekai maning amasung kuki khul leiri pokpi phaiga tainawada leibani ma ki lofam adu mamang sahi dagi kisingna tractor sinadra khudolo lo uba hokibani hairi adubu mahak masagi lofam adu kisingna makhogi flag yungsale haiba pau tabadagi apapata kathadana ngase pung 10 makhairom taba matamda mobile phone dagi photo kapnaba changsalubani kisingna yunglamba flag sing adu photo kaplingai mahak pu CRPF na phabani aduga yakai tare suba mountain division gi personnel singda chinarakpani yakai tare suba mountain division na amuk Sengmai police station da uratlaga chinarakpani mahakna mathwai changna namluba photo sing adu yakai tare mountain division gi personnel singna delete tawki hairi Gangbam Ranjit ngahak police station gi lockup ta thamlur matung imung manung gi mimai singda chinakibani hairi hojik oiriba Manipur gi phibam asida delimitation process pangtokpa yaroi pho Manipur Nagaland amadi Arunachal Pradesh da pangtokadaba pandra lakpa delimitation process adu pangthoknaba hantak Supreme Court of India na central government da hokiba March 13 ta pikiba order adugi matung ina tha 3 dagi manungda delimitation exercise tawgadabani haiba
ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯦꯁꯇꯗꯤ ꯀꯨꯞꯊꯅ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯔꯥꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯛ ꯔꯤꯂꯥꯏꯟꯁ ꯊꯧꯄꯨꯔꯤꯕ ꯅꯦꯔꯤꯁ ꯃꯉꯥꯅ ꯐꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯐꯣꯇꯣ ꯈꯔ ꯊꯥꯒꯠꯂꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯨꯝꯁꯤ ꯑꯦꯝꯄꯤ ꯕꯤꯃꯣꯜ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯏꯁ ꯇꯞꯁꯤꯟꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯦꯟড ꯃꯣꯅꯤꯇꯔꯤꯡ ꯀꯃꯤꯇꯤꯒꯤ ꯃꯅꯨꯡꯗ ꯃꯤꯐꯝ ꯑꯃ ꯉꯁꯤ ꯄꯣꯔꯣꯝꯄꯥꯠ ꯗꯤꯁꯤ ꯑꯣꯐꯤꯁꯇ ꯀꯝꯄ꯭ꯂꯦꯛꯁ ꯄꯟꯆꯥꯌꯠ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯛ ꯁꯚꯥꯒꯤ ꯑꯦꯝꯄꯤ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯦꯟꯇꯔꯗꯒꯤ ꯂꯥꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯐꯣꯇꯣ ꯈꯔ ꯊꯥꯒꯠꯂꯒ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯒꯨꯝꯁꯤ, ꯊꯥꯗꯔꯛꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯀꯥꯟꯅꯕ ꯐꯖꯅ ꯐꯪꯒꯅꯤ, ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯅ ꯃꯗꯨ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯕꯁꯨ ꯅꯤꯡꯊꯤꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯒ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯥꯛꯊꯨꯡ ꯐꯤꯗꯨꯡꯗ꯭ꯔꯕ ꯀꯌꯥ ꯑꯁꯤ ꯆꯥꯎꯅ ꯀꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯇꯨꯡꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯃꯊꯧ ꯇꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯒꯤꯗꯃꯛꯇ ꯀꯧꯔꯛꯄꯗ ꯊꯧꯅꯥ ꯂꯩꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏ-ꯄꯥꯎꯁꯤꯡ ꯄꯤꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫